Neyse. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯀꯣꯛ ꯉꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯁꯤ ꯌꯦꯟ ꯊꯣꯡꯕ ꯑꯃꯨꯛ ꯄꯨ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯆꯥꯒꯗꯧꯁꯤꯡꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯏꯟꯊꯣꯛꯑ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯝꯒꯦ ꯁꯤꯗ ꯌꯦꯟ ꯂꯦग ꯄꯤꯁꯅꯦꯕ ꯂꯦग ꯄꯤꯁ ꯃꯔꯤ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯖꯕꯅꯦ ꯂꯦग ꯄꯤꯁ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯃꯁꯜ ꯈꯔ ꯑꯃꯨꯛꯀ ꯃꯊꯥꯒꯤꯗꯣ ꯁꯨꯃꯥꯏꯅ ꯂꯧꯖꯕꯅꯤ ꯑꯗꯨꯗ ꯀꯥꯂꯦꯖꯥ ꯑꯃ ꯂꯩꯔꯦ ꯀꯥꯂꯦꯖꯥꯁꯦ ꯃꯦꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯅꯕ ꯇꯧꯁꯤꯟꯖꯔꯛꯑꯒꯦꯀꯣ ꯁꯦꯝꯃꯒꯦ ꯁꯦꯝꯃꯒꯦ ꯃꯣꯔꯣꯛꯁꯤꯗꯤ ꯃꯩꯅꯤꯍꯦ ꯍꯥꯎꯅꯦ ꯇꯤꯟꯕꯨ ꯌꯣꯠꯂꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯁꯤꯁꯨ ꯌꯥꯎꯔꯤꯀꯣ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯌꯥꯎꯋꯤ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯁꯂꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯕ ꯇꯤꯜꯍꯧ ꯁꯤꯗ ꯊꯕꯤ ꯂꯩꯔꯦ ꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯆꯤꯟꯖꯔꯛꯑꯒꯦ ꯑꯁ ꯑꯗꯨꯗꯤ ꯐꯥꯔꯁꯇ ꯆꯤꯛꯀꯟ ꯁꯤ ꯃꯐꯩꯁꯦ ꯍꯥꯟꯅ ꯄꯥꯏꯈꯠꯂꯒꯦ ꯑꯁ ꯋꯥꯏꯠꯁꯤꯗꯤ ꯁꯤꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯌꯥꯝ ꯃꯩ ꯆꯠꯂꯦ ꯁꯤ ꯌꯥꯡꯉꯤꯗꯤ ꯌꯥꯝ ꯆꯦꯜꯂꯦꯍꯦ ꯆꯥꯛꯈꯣꯝ ꯆꯥꯎꯅꯕ ꯄꯥꯏꯒꯗꯧꯕꯗ ꯌꯥꯝꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯩ ꯇꯥꯔꯦ ꯀꯥꯔꯖꯟ ꯃꯦꯠꯄ ꯆꯥꯗꯧ ꯀꯨꯏꯔꯦ ꯍꯥꯎꯋꯦ
ꯃꯊꯥꯒꯤ ꯃꯁꯟꯗꯣ ꯑꯝꯇꯪ ꯊꯥꯖꯤꯟꯒꯦ ꯑꯃꯦꯠꯄ ꯐꯖꯅ ꯍꯥꯎꯋꯦ thôi trả đấy chung một cái càn xào bôi đó
em oxilé ado loidi luarne
Fadi fazay ko ma'am. Cusau đó. Wow. Ma'am ado ay nga si Dim. Sumana, lotion jare. Ma'am ado, ma'am nung si Bido na. Paiki, YouTube channel jibu. Support tawbiyo. Amade habadi, like, amade subscribe tawbiyo na ay may kay diki nunuk na nisin jare. Ma'am ado ay nga si Gidi matang sa lotion jare. Matang da, amu, hena nungai do ba, bong da amu. Video mo pudan laksarage. Habadi. Bye.